Congratulations. Wish you all the best for your future endeavor. Akhoi jury member amadi iyamba Laisram Naubina manalan thokpiri mayam kuba khauna kubio hojik miyam na ngainariba ngasigi title ningthibi maitai chanu ase akhoi jury member na thokpi gani ahamba maktada akhoi intham thagi nongalam daigi aying mamakai khagam kai thoram asi mabum hali ba mayam humna pu niba malai shabda amuka hadasu khurum jari akhoi gi tarani mamangdagi yam kanna hona jarakuna ngasigi mikup adu laklabadi ningthibi maitai chanu hozai yausang 2020 title adudi serial number 7 Pamel B. Serial number 7, contestant number 7 and Pamel B. Congratulations and Pamel B. Jury members sing amadi akhoi donor na mana silang thokpigani handaki 220 Grand Prix ki ningthibi maitai chanu and Pamel B. And Pamel B ningthibi maitai chanu. Congratulations. Tunglamchat ki punsida amuksu asawa platform da mai pak na saruk yabiu haiba all Assam Manipuri Students Union magi degi thamjari. The ningthibi maitai chanu Laisram Osori and Pamel B. Contestant mamangdik dan kakak tiup. Hojik akhoi drummer roi birambi yamna wana akhoi nupi macha sing sibu hona biduna sigi thak thi yauna hona birakpi akhoi drummer pukchel chaubi ningthi jarabi ningthi bi maitai chanugi title khangkhrabi 2016 da masakta matau dawatrabi akhoi drummer linthoi wa hengbam busu stage te ko sinjari top 5 contestant akogi top 3 gi contestant sing groomer amadi jury member amadi donor punna photo session amtang photo amtang lau binasi fashion coordinator amadi amsu wazai district ki member sing photo session kita waktu stage te kakak pilih kita waktu nixing jari lagi marup Rishikesh Kain Begum Ozamani Babu Amsudi member sing photo session asi punna photo kita waktu stage te kakak pilih kita waktu lok jari fashion coordinator Sanahal ima untuk lingsin biro member sing photo untuk punna lawin asi Oza Priyojit stage tam tang lengkit piro photo am tang punna lobin asi Oza Priyojit am sugi ako worker sing volunteer sing photo session kita makta stage ka piro